Ccpur की SDO campus manakta asiba hakchang ama leiramle makha taba paw ngai Jharkhand police na Manipur dagi cyber criminal ama phare miyam dagi namthak tawduna sel lokthokpada senaba mioi ama Jharkhand police na Manipur dagi phare haire Jharkhand police ke Gumla sub divisional police officer Suresh Prasad Yadav na phongdorakibada Gumla ge Ambedkar Nagar da leiba Amruddin kauba mioi amana maha ke tongan bank account ani dagi lupa lakh 8.45 namthak tawduna lokthokre haibage complaint ama sahi asige September 12 da thangalakpagi matungina thigalakibani haire police na thigalakibadu da victim oriba Amruddin ge account dagi lupa lakh taraga lising humudra manga transfer tawkiba thengnaraki makha tara thigalakpa matamda Manipur ge Imphal East district ke manungchana leiba Lamlai police station gi makhada leiba Kharason makha lekai dagi Lukram Dinesh Meitei kauba mioi amage account da sales singa du transfer tawkibani haiba khangba ngamkhe Jharkhand police ke kangbu ama Manipur da laktuna Lukram Dinesh u wahang pahong tawba matamda September 13 da lupa lakh 9 lokthokre haba masana yajakhi Imphal da leba court ki ayaba lawraba matong Lukram Dinesh October 13 da Jharkhand ge Gumla da puraktuna jail da thajan khre hairi Jharkhand police na Lukram Dinesh ta ke ATM card ahum bank passbook taret mobile phone ani amadi tongan ba bank singi checkbook kaya amasu phagat pangam le haina phongdorakhe panchayat gar sadana sel lokthoklamle Samusang Bitra Urukhong Gram Panchayat ki Panchayat gar sanabagi ahanba installment ki senpham apunba lupa lakh 6 lom kumja 2022 ki March 13 amade April 19 da matam adu ki Pradhan Mantri Panchayat Secretary na sang asi suksa satana lokthoklam le hariba Panchayat gar asi haujuk phawbu su saramdri hari hiram siga mari lenana video wangoi amade masagi thodang lawriba Panchayat Secretary na senariba singi mathakta action lokhatpina ba RTI activist Asem Rosan na puning sing silakle hariba report asi Imphal West ki mayang Imphal Thana Wangkhai lekai da leiba Asem Rosan na RTI tharoba matamda Panchayat Secretary Samusang Bitra GP Imphal West to CD Block Wangoi e Borot na pirakpa pakhum amadagi khangbani hairi IDP ningol sing paktakna sakautuna pukmen pongmina hoksi haina sanulan la thamlakre Thasigi Kolomdoida Meitei Yomthong Khuding da pangthokadoriba Meitei Phuruk ki asobo kumhai ama oiriba ningol sakobagi thoram ningol sakobagi nungdu seliba isel gi masak sapchana khanglaga pangthokminase haina salai apunba nupi lamjinglup sanulal ge president ibethoi gi serol amana phongdorakle lamdam sigi ningol oibisingbo awangba thakta thangatuna piba singna mase masal mane singbu nungsilipuna lising oiraga Ningol piba anigi parai setna punsileba thoram amani hiyangai gi nini panba haibasi igi khungul liriba ipaipu singna khudol tambiramba Meitei akhoi gi nat ki ithil yawba kumhai amani karigomba numit asina taba magi asengba numit yenglaga sakauram labadi ningol sakaubo Meitei singi nat ki saruk ama kaidonungda oiramloi haibasi punamakna khangmina basange masagi khoiri nawpham takibi yung kai thadoktuna haujak lanjena riba ningol lising kayadi numit sigi nungairaba mikup asi loikhiba ngaiduna leiramgani maramadu President's role gi lengak na lanjena riba IDP ningol singbo pak sana ningol sakongduna lengak na IDP singi pangge khaliba mateng singadu pukmen pawmena hobagi tangai fadaba leire Manipur da leiriba CSO singna sumagi magi ngamjaba thakta ningol sakongmena bagi wakhalon lukki ideological binding da hapsinduna sahi sidagi hominarasi hairi amaromda Manipur da hojik oiriba phibam asi human civilization karino khangdriba culture amadi inat masak khangdriba mi oiphatriba kharana othorakiba amasung sagi thakta leiriba mioi kangbuna thokalakiba thaudok fangliba awazai theng ase temporary phase of life amani haina ningol sakaubu numit asidagi khandokpa ngambigi thawna lemina haurasi hairi Turel Amanbida encroach tawsilamba sing October 19 dagi eviction tawragani hairi matam sangna mayamna Turel Amanbi haina khangnariba Turel asigi torbana singba mafam singda illegal oiba moongda encroach tawsilakpa sing takthokpagi thabak tha asigi 19 dagi hauragani hairi panbayabudi Turel Amanbi ase Imphal East district ki SDC Basekhonggi revenue jurisdiction ki manungda leibani thaba ase mai pakna sathaba yanabagi damak SDC Porompat ki maikidagi mari lenaba police station da matik saba security personnel sing piduna mateng panghanbina ba aiba serol piduna haijakhre haidi thong nambonbi amasung baiga chandra samu phabagi mitamdi mapok kahandana sembarlaga Silongi Rasbari upul olhan khriba karigino hain hangnarakle
Manipur ki puwari ka sagot nari ba Shillong ki red land da leramba Manipur ki Rasbari bu sahi yam silak padagi masigi phipam kahena sok silak padagi amuk nauna sana ba sidok pani haiba wafam yawba ai ba serol ama Manipur lenga ki Planning and Development Authority PDA ki maikai dagi Executive Engineer wan na thok pani haiba serol clarification ama social media da viral oirakre serol asigi copy sing local newspaper electronic media da su pb na ba DIPR ki director da su copy pd haiba ki wafam su phongdorake adomoinamak ngarang numidang pung tararom tarak pa phawbudadi PDA ki executive engineer wan ki clarification ne haiba serol asidi IPR ki khuthang da ki yaholopo lekidre adomoinamak social media da viral oirakliba PDA ki clarification ne haiba serol asiga mari renana miyamna hangnarakliba wahang di Pomthu thudek tuna sidokraba Shillong ki Manipur ki Rasbari asina sahi yam silakpadagi phibam soksilaktuna nauna saganaba sidopani hairagadi adungai kumja 1854 da matamadugi Manipur ki ningthau Maharaj Chandrakirtina saramba Imphal mayol ki khoiraman kaithel manakta leiriba thong nambon bidi sahi yamlaba su thong asigi saktam amasung mapok ka handana Manipur lengakna yamlaba senpham thadaduna semgatlaga ngasi phawbo mirol asina uba phanghaliba sikaramba maongno amaronda kumja 1748 ki 1799 phawbo Manipur Ningthau Eramkriba Begachandrana Tekhauge Angaubo Samu Pakibagi Ningsim Mitamsu Ngasi Pawbuda Khwairaman Kaithel Mayolda Thamlakpadagi Sahi Yam Silaktuna Akai Ato Yaraklaba Pawbuda Mitamasagi Masaka Handana Sengbat Sagatuna Thamlakle Imphal Mayolda Miyamna Haktenariba Thong Nambonbi Amasung Begachandrana Samu Pabagi Mitambuna Tungi Miro Singnasu Uzanaba Saktam Amasung Masakari Mataka Handana Yokatuna Thamlamlaga Adungai Kumja 1949 Manipurna India ki Phibanungda Tinkiba October 15 Yogadaba Numit Tare ni walingaida Shillong ki Manipur Rasbari singkup sana thugairam liba karigino haiba wahang sing hangnarakle wahang asigi matik chaba pawkhum thugai khraba Rasbari asigi mohota anoba ama nahongna na sagatpagi work agency ni hairiba PDA khakta natana Manipur lenga ki maikaidagi amasung miyam ki mihusing na chapchaba wafam sing miyam da phongdokpham thui haiba wafam su phongdorakle Dalit amasung OBC singbu mirai bire haiduna Bihar ki BJP ke MLA Yadav resign tawkhre Election Commission of India na Bihar Legislative Assembly ki mikhal mathang thagi taruk amasung taramathoi da tangkak ani thokna pangthoklagani haina lauthoki bagaloina na ahan ba tangkak ki mikhal gi damak ngarang dagi medium se pisen ba hauki badagi atheng ba khongthang oirabasu state adugi BJP ki MLA Mr. Lal Yadav na BJP na Dalit amasung OBC singbu mirai bire haibagi charge tawraduna party asidagi resign tawkhre Mahana BJP ke MLA oibadagi tokle haiba wafam se ngarang Patna da lauthoki bagaloina BJP manung da Dalit amasung atopa backward proof singbu masak khangbidre hainasu marasi ke Maha Bihar ki Darbhanga district ke Anilgarh constituency da ki BJP ke MLA oina karkhibani Mahana parties da ki tokpagi ayiba serol adu Bihar ki BJP unit ki president Dilip Jai Sawal da pisin khre hainasu ngarang pangthoki ba pawgi mifam amanda phongdokhre adomoina mak MLA asina lawrakliba phirep asigi matang da BJP Bihar unit ki maikaidagi khudaki oba wafam amata phongdorokpa leitre adobu mahana pawmisingda makhata na hai ahyak ihan hanbo oina NDA ki damak All India Assembly se tamai palakkiba MLA ni mamangda Assembly constituency asida senjaw paiba amasung martial power sizinaba singna mikhal thengna kibada mai pakpa ngam khidrabani haike panba yabadi mahakumja 2020 da pangthokiba Bihar ke Assembly election da Bikasil Insan Party BIP gi ticket ta mikhal thengnaraba matungda mai paklak party asimaki mahak yauna MLA marimak BJP da sanglakibane mathang thada pangthokkodoriba Bihar ki mikhal da mahak mire poikhigani haibagalunana Congress na lusingbo opposition INDA block ka mahak ki marakta afaba mari thamba haure haidi Odisha da Medical College mahairoi ama West Bengal da gang rape tawkhre haidi Odisha da ki Medical College ki mahairoi ama West Bengal ki Panchim Bardhaman district da masak khangdaba nupa kharana gang rape tawkhre haina police ki maikaidagi phongdorokle nupi masatugi imung manunggi miyosina phongdoropagi matungena second year mahiroi aduna mahaki mamanaba amaga numidangi sak chanaba irai numita thokiba matamda thodok adu Durgapur da leiba private medical college campus mapanda thokibane Odisha gi Jalesor dagi lakhibi mahiroi adu manaknakpa hospital da layeng le haina police officer amana phongdorokle imung manunggi miyosina thangalapa complaint adu da yumpham oiraga police ki maikaidagi investigation chathaba haure haidi pawmisingda phongdokibada mahiroi adugi mama mapana makhogi machanupi mamanabasingna phone torokpadagi narang ayuk Durgapur da thunglakibani haidi Local body mikhal ke mangoinana Gujarat BJP manungda charang naba thokle haidi Gujarat ki nauna BJP ki president khallaga
खल्लबा जगदीश विश्वकर्मन महाके स्टेट के ओइबा टूर अदु फावबा हौद्रङै पार्टी मनुंगदा फेक्शन ताबगी मियाम मरक्ता उंखनरक्पा अमदि थक्सी खासे वाटपगी थवों कया अमा मफम अदुगी लोकल बॉडी मिखल पांगथोक्त्रिङैगी ममांगदा चाउना मायोक्नरे हारि राजकोटतगी हौरगा बारुद सूरततगिना तापी फावबा मतम अमदा बीजेपी की यामना कनबा अमदि पांगल लेबा सक्तम अदु हंदकी लोकल बॉडी मिखल असिगी मांगोइनना असौब सिंगनबा अमा लाक्ले मियामदा ममांगदा पार्टी अदुगी मनुंगदा तोखाई तानबा सक्तम अदु मयेक सेंगलक्ले पार्टी मनुंगी ओइबा कांगलोंदा यामना मपांगल लेबा बीजेपी नि हाइना लौनरंबा अदु हौजे हौजे गुजरात की तोंगान तोंगान मफमसिंगदा मदुगी ओन तैनबा फिबमदा मियामना उबु फंगले अमना अमबु मरार सिनबा मियाम तिनबा मफमदा खन्ना चैनबा थोकपगी थवोंसिंगना पार्टी असि मसेत तारे हाइबा फिबम अदु उथोक्ले ख्वाइदगी नुंगाइतबा थौदो अदुसु सुरत थोकिबने मदुदा पार्टी ट्रेजरर साइलेंस जारीवाला अमसुंग वाकर दिनेश साबाबुलिया अनिगी मरक्ता थोकिबने अकंदा मरयनरंबदगी खुजाउनरक्तुना वाकर साबालियाना मियाम तिनबा ममांग अदुदा ट्रेजरर जारीवालाबु ममाइदा खुपांग थाखे थौदो अदुगी वीडियो वायरल ओइरक्तुना पार्टी मनुंगदा लेबा थक्सी खासिगी ओइबा वाफम अदु चाउना सिंगनाबा उथोरक्ले हाइरे असिगुंबा थौदो कया अमा गुजरात पांगथोकदोरिबा लोकल बॉडी मिखलगी मांगोइनना थोरक्पासिना पार्टीगी मिंगचा थियनबता नतना मिखलदसु अचौबा चैथेंग फंगलगनी हाइना थाजनरे।